Good evening, ma'am. How's it? Pung tarit makai di tare. Aise bajar cakaya na khalam bani ngasi di bajar leba. Ado bajar cakaya khalam aga adum chalhau dre akoi mapana bajar tauraga puraga lai ha bai jang na pising ado ma ngatoi thongane na nga hei se khara leire e ado ka ke na ma bajar taurai se umuro ka leire ine umuro leire ado ga haina se leire chogri ado kai amasena sebot mang nungsi bine ba sina manata bisinju chane pakun gi taruka awa fadigum sina kagi kun selere hijangna pise sonane makha da kumdhara ga ma se pham phajana pham ma cha na ga like tawning amana somda larik pari nungdang se ma'am ai blog ti tawba wati wat pani makha like taw jong aduga sena agi sanda gi chat pung tare makhai ta la ga ni ma'am ko video ga thangal lo ga aduga sigi cookies se yam hawri ma'am biscuit se asiga cha ga thaurani aina cha thaklo ra pada ko ma pa nga toi thong mai nga se macha macha piece piece sem do mi moi di chaw chaw ne hekta ga yeba aduga sisu ne da su ma su larik tawri 100 po iri spelling mu bar bar aduga ma'am ko ma pa na thong na loisale aina dum ama ma loisalinge da nga toi se mahi ga yaudre thrak thrak launa ado chara ga yenge hawra baina parunga thongba hawra hawi ai ma ai lameli jong ne sak sa baro ga ma'am hojik se amuk tum ma tam yawra baina o iru thok leire ba chak thok lo ga sa baina ne ma'am khusam ni nong chure nungsa sare hojik se akoi ma pa loina parda ga lo khinjala me hojik AC tha gi dore nong chu bagi yong ne si ma pan se yong ne churi yong am talle sumaina ai chu ba se nong na chot na leiba du ne ba ada ji AC tha bai loina phunjan gare jum se pura pe kon gare ma iru thok lo ra khoi iru thok lo ga chak tok lo ga iru thoi ba cha da pasexia free lo chalo free chalo chakcha lo ra bani na ma'am koli waram chu loina loira du ga hojik si cheng se tenggo da maina puthorok bani ma'am papar sem ge ne aina hana kolkata da lemina ra ba UP gi didi ma khale mina ne ba ma ha de maina cheng gi papor se sem ba ai su sem ge hayeng di aduna ko tenggo da ma tingjan mani aduga aina thabak lorak bada isani payang maram mukpa mai si mo pham ga lo chai ba ja de man hena phangwem lo se leba ko sanana phamung da yong ani ma mai su mut lo re aduna amuk loina parda se haido me mai mul re di fen su tha dre si su lak tramina mapan gi nusi da mu chingi ba ai gi sing ni kai tham video ai tumam dai di sing the na ko mana gra se nga tham video sing mana che hello guys inembo phone tawrang ne inembo ne mapa ne wai sanari ada inembo ko wai sana loira maga mayam hojik se tumbagi akoi gi ten khalle sumaina sanuna matakta makha da mapa ga paruga Hi ma'am, good morning ma'am. Hojik se ngang thang ne dum tum gre no ngale hojik se ma'am pung taruk ka khara te helei numit se kadai ho gre ngone numit se ado hojik se angang ani gi tiffin hobi bani ma'am puri hobi re aduga ngarang gi ngatoi khara ga leba hojik chajer ani aduga tiffin dana sauce ka tawraga pisan ngani pung tare ta dore selere moi ani gi hana lo khara ga thabak se lo selak toini ko ada moi ani gi sida moi ani se chare ngatoi ngarang ngatoi thongbaga aduga sauce ka tomato ketchup ka Good morning Haron Good morning ma'am ma'am mali hodi po ma'am hodi ho wari ni ma'am ai dai ka thongi ma'am do be ka po khare yong ne borong thade mai ising bottle se chawra bani na masang me mata da hale sono ju loire paru ju loire cha ba ju loire dress set pa ju khongup ju loi uppa loire haji paru school thin biura ne ayuki moyeni gi thabak loire di khaibo ga ma thabak loiba manare aduga hojik cha loli ne ma'am akoi gi thangna bada ina mamangda rooming han gi bada ma'am mi la eba ko ngarang nung thang se la bani la ine ba adugi moy hojik se ine breakfast pi ga ina tawbani as ai mai si ma'am yong ne sa ga sa ba se da oi sang mo loi nap khare kok su tum mure ba thabak lo se ba humang se da yong iru thok loi ba ga amu humang ma'am se na mo iru thok ba sa mana ta khum da lei ra bani na adu moy gi se par pap tawraga pitho khare
ꯑꯗꯨ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯇꯧꯔꯛꯑꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄꯨꯔꯤꯁꯦ ꯁꯨꯃꯥꯏ ꯕꯣꯜ ꯁꯨꯃꯥꯏ ꯀꯥꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯄꯤꯕ ꯑꯗꯨꯒ ꯄꯨꯔꯤꯒꯤ ꯗꯣꯁꯦ ꯇꯣꯠꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯣꯐꯠ ꯑꯣꯏꯅ ꯇꯣꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯍꯥꯞꯄ ꯈꯛꯇꯪꯅꯦ ꯁꯣꯐꯠ ꯑꯣꯏꯅ ꯇꯣꯠꯄꯤꯕꯅꯦ ꯑꯗꯨ ꯇꯣꯠꯂꯗꯤ ꯑꯗꯨꯝ ꯁꯨꯝ ꯀꯥꯝꯈꯠꯄꯅꯦꯕ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯀꯥꯝꯈꯠꯂꯦ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯠꯄꯁꯤꯗ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯇꯥꯎꯈꯠꯂꯤꯁꯦ ꯕꯣꯜ ꯁꯨꯃꯥꯏꯅ ꯀꯥꯝꯃꯤꯁꯦ ꯂꯣꯏꯔꯦ ꯃꯣꯏꯒꯤ ꯄꯤꯒꯦꯅꯕꯁꯤꯁꯨ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯐꯦꯃꯤꯂꯤ ꯃꯣꯏ ꯑꯍꯨꯝꯇ ꯑꯣꯏ ꯃꯥꯜꯂꯦꯕ ꯑꯗꯣ ꯈꯪꯁꯨ ꯈꯪꯅꯗꯦꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯟꯕꯅꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯨ ꯀꯩꯅꯣ ꯒꯦꯁ ꯀꯩꯀꯩ ꯂꯩꯇ꯭ꯔꯤꯕꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯊꯪꯅꯕꯅ ꯌꯦꯡꯁꯤꯟꯕꯤꯕꯁꯦ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯦ ꯆꯥꯒ ꯀꯩꯅꯣꯒ ꯄꯨꯔꯤꯒ ꯍꯜꯋꯥꯒꯅꯤ ꯃꯣꯏ ꯃꯤ ꯑꯍꯨꯝꯅꯤ ꯇꯟꯁꯦ 9 ꯈꯛꯇꯤ ꯍꯥꯞꯄꯦ ꯑꯣ ꯇꯟꯁꯦ 9 ꯈꯛꯇꯤ ꯍꯥꯞꯄꯦ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯏꯀꯥꯏꯌꯦꯕꯀꯣ ꯌꯥꯝꯅ ꯃꯤꯅꯒ ꯀꯔꯤ ꯈꯟꯈꯤꯗꯒꯦ ꯍꯥꯏꯅ ꯂꯩꯒ ꯂꯣꯜꯂꯦ ꯂꯩꯒ ꯂꯣꯜꯂꯦ ꯆꯤꯅꯤ ꯀꯩꯅꯣ ꯋꯥꯒꯁꯦ ꯃꯔꯣꯟ ꯉꯥꯡꯁꯤꯜꯂꯛꯏ ꯂꯣꯏꯔꯦ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦ ꯁꯦ ꯍꯧꯖꯤꯛ ꯄꯤꯎꯔꯅꯤ ꯃꯣꯏꯁꯨ ꯆꯥꯖꯔꯅꯤ ꯊꯦꯡꯖꯜꯂꯦ ꯁꯦ ꯌꯨꯝꯁꯦꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯨ ꯂꯣꯜꯂꯒ ꯊꯛꯎꯔꯒꯦ ꯈꯨꯁꯥꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯏꯔꯨ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯂꯣꯏ ꯆꯣꯜꯂꯦ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯂꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯑꯃꯨꯛ ꯁꯛ ꯑꯃꯅꯤꯗ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯂꯣꯏꯔꯦ ꯁꯤꯅ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯑꯆꯥꯕ ꯍꯧꯔꯦ ꯑꯃꯨꯛ ꯑꯗꯨꯒ ꯐꯦꯟ ꯃꯈꯥꯗ ꯐꯝꯃꯒ ꯐꯖꯅ ꯆꯥꯊꯔꯒꯦ ꯐꯦꯟ ꯃꯈꯥꯁꯤꯗ ꯅꯦ ꯂꯥꯎꯔꯦ ꯍꯦꯛꯇ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯗꯤ ꯈꯔ ꯂꯩꯔꯤ ꯃꯌꯥꯝ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯩ ꯄꯨꯔꯤ ꯑꯅꯤꯒ ꯄꯨꯖꯔꯛꯄꯁꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯁꯨꯖꯤꯁꯤꯁꯨ ꯃꯇꯨꯝ ꯑꯃꯈꯛ ꯂꯩꯍꯧꯔꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯄꯨꯡ 11 ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯔꯨꯒꯤ ꯁꯨꯇꯤ ꯑꯣꯏꯔꯦ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯦ ꯑꯩꯈꯣꯏ ꯄꯔꯨꯁꯨ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯀꯣ ꯊꯦꯡꯅꯩꯁꯦ ꯌꯥꯝ ꯊꯥꯒꯠꯄꯤꯔꯝꯃꯦ ꯄꯨꯔꯤꯅꯦ ꯁꯨꯖꯤꯅꯦ ꯆꯥ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯁꯨꯅꯦ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯐꯤ ꯍꯣꯡꯗꯣꯛꯄꯒ ꯑꯗꯣ ꯃꯣꯏꯁꯨ ꯀꯣꯜꯂꯤꯛꯁꯦ ꯄꯤꯔꯝꯃꯦ ꯈꯥꯂꯤ ꯄꯤꯔꯛꯑꯦ ꯁꯥꯎꯅꯨ ꯀꯥꯏꯅꯦ ꯑꯗꯨꯒ ꯑꯁꯤꯅ ꯉꯔꯥꯡ ꯂꯧꯈꯤꯕꯅꯦꯕꯀꯣ ꯃꯣꯏ ꯏꯁꯤꯡ ꯁꯥꯍꯜꯂꯒ ꯏꯔꯨ ꯊꯣꯛꯄꯒꯤ ꯉꯔꯥꯡꯁꯦ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯗꯤꯗꯤꯗꯣꯅꯦ ꯏꯁꯇꯦꯁꯟꯗ ꯃꯅꯒꯗ ꯀꯩꯅꯣꯝ ꯍꯥꯞꯆꯜꯂꯛꯑꯦ ꯑꯩꯁꯤꯅꯦ ꯑꯗꯨꯅ ꯍꯥꯀꯠꯆꯃꯟꯒꯤꯅ ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨ ꯊꯣꯛꯏꯅꯦ ꯍꯦ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯤꯁꯤꯕꯨ ꯅꯪ ꯀꯩꯅꯣ ꯆꯥꯔꯛꯄ꯭ꯔꯣ ꯇꯤꯐꯤꯟ ꯆꯥꯔꯛꯄ꯭ꯔꯣ ꯄꯔꯨ ꯆꯥꯔꯦ ꯑꯗꯣ ꯁꯤ ꯆꯥꯔꯣ ꯁꯤꯁꯨ ꯆꯥꯔꯣ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯉꯔꯥꯡ ꯇꯤꯡꯉꯝꯕ ꯆꯦꯡꯁꯦ ꯃꯌꯥꯝꯁꯦ ꯇꯛꯈꯥꯏꯔꯦ ꯆꯦꯡ ꯇꯦꯡꯀꯣꯠꯁꯦ ꯃꯆꯥꯅꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯗꯨꯝ ꯐꯅꯖꯥꯝ ꯌꯥꯝꯅ ꯊꯣꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯦꯡ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯇ ꯂꯧꯕꯅꯤ ꯁꯤ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒꯦ ꯑꯗꯨꯒ ꯒ꯭ꯔꯥꯏꯟꯗꯔ ꯖꯥꯔꯗ ꯍꯥꯞꯄꯒ ꯇꯛꯈꯥꯏꯔꯒꯦ ꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯀꯨꯞ ꯇꯥꯅꯅꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯆꯦꯡꯒꯤ ꯄꯥꯄꯔꯁꯨ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯐꯖꯅꯗꯤ ꯇꯛꯈꯥꯏꯔꯦ ꯃꯍꯤꯁꯨ ꯑꯗꯨꯝ ꯑꯩꯅ ꯑꯣꯏꯅꯕ ꯑꯗꯨꯝ ꯍꯥꯞꯆꯟꯈꯔꯦ ꯈꯤꯇꯪ ꯅꯪꯉꯁꯨ ꯑꯃꯨꯛ ꯏꯁꯤꯡ ꯍꯥꯞꯅꯕ ꯍꯥꯏꯅꯅꯦ ꯑꯗꯣ ꯑꯩ ꯆꯥꯃꯁꯅ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒ ꯌꯦꯡꯒꯦ ꯌꯥꯗꯤ ꯌꯥꯔꯅꯤ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯃꯁꯁꯤꯒꯤ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯊꯥ ꯂꯥꯎꯕꯁꯦ ꯑꯗꯨꯝ ꯌꯥꯔꯅꯦꯕ ꯑꯁꯤꯒꯤ ꯆꯥꯡꯁꯦ ꯄꯥꯄꯔꯁꯦ ꯁꯨꯃꯥꯏꯅ ꯊꯥꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯒ ꯁꯦ ꯑꯩ ꯀꯣꯟ ꯑꯃꯗ ꯍꯩꯗꯣꯛꯑꯒꯦ ꯀꯣꯟ ꯑꯃꯗ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯃꯌꯥꯝ ꯃꯤꯛꯁ ꯇꯧꯕꯤꯔꯦ ꯐꯖꯅꯗꯤ ꯀꯨꯞꯄꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯄꯔꯗꯗꯤ ꯃꯆꯜ ꯃꯌꯥꯝ ꯍꯥꯞꯄ ꯌꯥꯏ ꯃꯌꯥꯝ ꯃꯣꯡ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯤꯡ ꯍꯥꯞꯄꯦ ꯊꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯖꯤꯔꯥ ꯃꯄꯨꯝꯁꯦ ꯈꯔ ꯆꯥꯏꯁꯜꯂꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯞꯇꯕꯤꯗ ꯑꯗꯨꯝ ꯄ꯭ꯂꯦꯟ ꯑꯣꯏꯔꯁꯨ ꯍꯥꯎꯋꯦ ꯄꯥꯄꯔꯁꯦ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯈꯔ ꯃꯁꯥꯂꯥ ꯍꯥꯞꯆꯟꯕꯅꯦꯕꯀꯣ ꯁꯤꯗꯗꯤ ꯃꯣꯏ ꯃꯌꯥꯡꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗꯤ ꯀꯩꯅꯣꯒ ꯍꯥꯞꯄꯤ ꯒꯨꯔꯨꯃꯨꯁꯤꯁꯤꯅ ꯃꯌꯥꯝ ꯑꯩ ꯇꯛꯈꯥꯏꯔꯒ ꯍꯥꯞꯀꯅꯤ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯒꯨꯔꯨꯃꯨꯁꯤꯁꯨ ꯇꯛꯈꯥꯏꯔꯦꯕꯀꯣ ꯑꯁꯤ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯈꯔ ꯌꯥꯝꯃꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯔꯗꯤ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯃꯣꯏ ꯑꯇꯣꯞꯄ ꯃꯣꯏ ꯌꯨꯄꯤꯒꯤ ꯗꯤꯗꯤꯗꯨꯗꯤ ꯃꯥꯗꯤꯅꯦ ꯀꯔꯤ ꯄꯇꯥꯒ ꯁꯣꯏꯖꯤꯜꯂꯒꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯀꯔꯤ ꯄꯇꯥꯗꯣ ꯑꯗꯨꯝ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯤ ꯃꯌꯥꯝ ꯀꯌꯥꯗꯤ ꯍꯩꯅꯗꯦꯕꯀꯣ ꯀꯔꯤ ꯄꯇꯥ ꯃꯅꯥꯗꯣ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯥꯞꯄꯦ ꯀꯔꯤ ꯄꯇꯥ ꯃꯅꯥꯒꯗꯣ
ꯑꯗꯣ ꯀꯔꯤ ꯄꯇꯥ ꯃꯅꯥꯒꯗꯤ ꯐꯗꯤꯒꯣꯝꯒꯁꯨ ꯁꯨꯝ ꯍꯥꯞꯅꯕꯅꯦ ꯑꯗꯨꯗꯤ ꯍꯥꯞꯇ꯭ꯔꯦ ꯃꯌꯥꯝ ꯁꯤꯝꯄꯜꯗ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯑꯗꯣ ꯁꯨꯝ ꯖꯤꯔꯥ ꯈꯔꯗꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯦ ꯆꯃꯁ ꯑꯃꯈꯛ ꯑꯗꯨꯒ ꯆꯃꯁ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒꯦ ꯊꯥꯎꯁꯤꯁꯨ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯟꯁꯤꯡꯁꯤꯗꯅꯤ ꯃꯌꯥꯝ ꯑꯩꯅ ꯄꯄꯔ ꯁꯦꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯐꯤꯟꯒꯤ ꯃꯈꯨꯝꯁꯤꯡꯗꯨꯅꯦꯕ 이 ꯃꯈꯨꯝꯁꯤꯡꯗꯨꯅꯦꯕꯀꯣ ꯈꯔ ꯑꯆꯧꯕ ꯂꯩꯔꯦ ꯃꯆꯥ ꯂꯩꯔꯦ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯨꯁꯦ ꯐꯖꯅ ꯃꯨꯟꯅ ꯅꯣꯏꯔꯒꯦ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯏꯁꯤꯡꯅꯤ ꯃꯌꯥꯝ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯗ ꯅꯝꯖꯜꯂꯨꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯄꯣꯠꯇ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯊꯝꯈꯤꯕꯗ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯎꯕꯤꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯦꯛꯖꯁ ꯇꯧꯕꯤꯔꯣ ꯑꯗꯨ ꯑꯩꯒꯤ ꯄꯄꯔꯁꯦ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯁꯦꯡꯕ ꯑꯩ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯦꯠꯇꯣ ꯑꯩꯈꯣꯏꯒꯤ ꯇꯤꯐꯤꯟꯒꯤ ꯃꯈꯨꯝꯁꯤꯡꯗꯣ ꯑꯗꯨꯒꯗ ꯏꯁꯤꯡꯅꯦꯕꯀꯣ ꯇꯦꯡꯀꯣꯠꯇ ꯂꯧꯁꯦ ꯑꯗꯨꯅ ꯐꯖꯅ ꯇꯩꯊꯣꯛꯑꯦ ꯏꯁꯤꯡ ꯈꯛꯇꯪ ꯃꯈꯥ ꯅꯞꯁꯟꯗꯅꯕ ꯑꯩꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯊꯥꯎꯗꯤ ꯅꯠꯇꯦꯕ ꯊꯥꯎ ꯍꯥꯞꯄꯗꯤ ꯍꯌꯦꯡ ꯀꯨꯏꯅ ꯊꯝꯕꯗ ꯃꯅꯝ ꯅꯝꯃꯛꯀꯅꯤ ꯑꯗꯨꯅ ꯏꯁꯤꯡꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯂꯦꯠ ꯃꯆꯥ ꯃꯆꯥꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯈꯔ ꯇꯩꯕꯤꯔꯦ ꯄ꯭ꯂꯦꯠꯁꯤꯗ ꯑꯗꯨꯒ ꯑꯍꯦꯟꯕ ꯏꯁꯤꯡꯗꯤ ꯂꯣꯏ ꯍꯩꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯆꯃꯁꯁꯦ ꯄꯤꯌꯦꯕ ꯌꯥꯝꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯆꯃꯁ ꯑꯅꯤꯒꯨꯝꯕ ꯑꯍꯨꯝꯒꯨꯝꯕ ꯈꯇꯪ ꯑꯄꯥꯛꯄꯁꯤꯗ ꯑꯍꯨꯝꯒꯨꯝꯕ ꯍꯥꯞꯄꯦ 2.5 ꯑꯗꯨꯃꯥꯏꯅꯅꯦ ꯌꯥꯝꯅ ꯊꯥꯍꯜꯂꯗꯤ ꯍꯥꯎꯇꯕꯅꯤ ꯃꯌꯥꯝ ꯑꯁꯤ ꯄꯥꯔꯤꯉꯩꯗꯤ ꯍꯥꯎꯏ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯗꯤ ꯄꯥꯔꯤꯉꯩ ꯍꯥꯎꯖꯩ ꯄꯄꯔꯁꯦꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯄꯥꯍꯜꯂꯦ ꯐꯖꯅ ꯑꯍꯦꯟꯕ ꯑꯣꯏꯔꯗꯤ ꯁꯨꯝ ꯂꯧꯊꯣꯛꯈꯤꯕꯅ ꯐꯩ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤꯝꯇ ꯐꯖꯅ ꯄꯥꯛꯆꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯄ꯭ꯂꯦꯠ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯆꯧꯕꯁꯤꯒꯗꯅ 3 ꯍꯥꯞꯄꯦꯀꯣ ꯃꯆꯥꯁꯤꯗꯅ 2.5 ꯑꯃꯨꯛꯀ ꯆꯃꯁ 2.5 ꯍꯥꯞꯄꯦ ꯈ꯭ꯋꯥꯏ ꯃꯆꯥꯁꯤꯒꯗꯅ ꯑꯃꯨꯛ 2 ꯍꯥꯞꯄꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯑꯣꯏꯔꯦ ꯃꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯦꯛꯖꯁ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯔꯥꯏꯁ ꯀꯨꯀꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯁꯇꯤꯜꯒꯤ ꯔꯥꯏꯁ ꯀꯨꯀꯔꯁꯦ ꯂꯧꯔꯦ ꯃꯈꯥꯗ ꯏꯁꯤꯡ ꯑꯩꯅ ꯇꯪꯈꯥꯏꯃꯨꯛ ꯍꯥꯞꯄꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯖꯥꯏ ꯑꯃꯃꯨꯛꯅꯦ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯐꯖꯅ ꯁꯧꯍꯜꯂꯦ ꯃꯅꯤꯜꯁꯤꯒꯗ ꯑꯗꯨꯝ ꯑꯩ ꯄꯥꯄꯔꯁꯦ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩ ꯄ꯭ꯂꯦꯠꯁꯦ 3ꯃꯛ ꯑꯗꯨꯝ ꯆꯜꯂꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯊꯝꯃꯒꯦ ꯌꯥꯝ ꯊꯨꯕꯅꯤ ꯃꯌꯥꯝ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯏꯁꯥꯅ ꯄꯄꯔ ꯁꯦꯝꯖꯕꯁꯦ ꯑꯁꯦ ꯃꯤꯅꯤꯠ 50ꯒꯨꯝꯕ 60 ꯃꯤꯅꯤꯠ ꯑꯃꯈꯛꯇꯪꯇꯅꯤ ꯌꯥꯝꯃꯦꯕꯗ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯃꯃꯝ ꯊꯝꯃꯒ ꯑꯗꯨꯝ ꯌꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯐꯥꯔꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯂꯧꯊꯣꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩ ꯑꯃꯒꯤ ꯄ꯭ꯂꯦꯠꯇꯨꯗ ꯉꯥꯏꯍꯥꯛ ꯏꯪꯊꯍꯜꯂꯤꯉꯩꯗ ꯃꯌꯥꯝ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤꯗ ꯑꯃꯨꯛ ꯍꯥꯞꯄꯦ ꯑꯗꯨꯝ ꯃꯤꯅꯤꯠ ꯑꯃ ꯐꯥꯗꯕꯅꯤ ꯃꯌꯥꯝ ꯃꯊꯛꯇ ꯑꯉꯧꯕꯕꯨ ꯎꯗ꯭ꯔꯗꯤꯕ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯑꯗꯣ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯏꯪꯊꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯄꯥꯟꯁꯤꯗꯤ ꯅꯞꯁꯟꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯊꯣꯛꯄꯁꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝ ꯆꯛꯀꯨꯁꯤꯅ ꯄꯨꯔꯥ ꯀꯣꯏꯅꯅꯦ ꯑꯗꯨꯝ ꯁꯨꯝ ꯔꯥꯎꯟꯁꯦ ꯂꯩꯁꯟꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯑꯃꯨꯛ ꯑꯩꯁꯦ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯀꯦꯃꯦꯔꯥꯗ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯩ ꯊꯪꯅꯒꯤ ꯗꯤꯗꯤꯁꯦ ꯅꯨꯄꯤꯁꯤꯁꯨ ꯂꯥꯡꯅ ꯐꯝꯃꯦꯕꯀꯣ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯦ ꯍꯥꯏꯗꯣ ꯈꯪꯈ꯭ꯔꯦ ꯑꯗꯁꯦ ꯁꯨꯃꯥꯏꯅ ꯀꯛꯑꯦ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯁꯨꯃꯥꯏꯅ ꯆꯛꯀꯨꯁꯤꯅ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯄꯥꯟꯗꯩ ꯄꯥꯏꯔ ꯑꯗꯨꯝ ꯐꯀꯠꯄ ꯌꯥꯔꯦ ꯃꯌꯥꯝ ꯌꯥꯝꯅ ꯀꯨꯏꯅ ꯃꯇꯝꯗꯣ ꯆꯪꯗꯕꯅꯦꯕ ꯑꯗꯣ ꯗꯤꯗꯤ ꯑꯩꯗꯤ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯂꯩꯃꯤꯟꯅꯕꯗ ꯀꯅꯥꯝꯇ ꯌꯨꯇ꯭ꯌꯨꯕ ꯄꯥꯏ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦꯕꯀꯣ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯃꯁꯥꯅ ꯈꯪꯉꯗꯤ ꯈꯪꯉꯦ ꯍꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯑꯩꯁꯦ ꯐꯅ ꯌꯥꯝꯅꯗꯤ ꯁꯥꯖꯤꯜꯂꯦ ꯂꯧꯍꯧꯗꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯥꯎꯋꯦ ꯁꯤꯒꯗ 10ꯃꯨꯛꯇꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯁꯦ 10-11 ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯁꯦꯝꯕꯗꯤ ꯂꯣꯏꯔꯦ ꯈꯔ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯅꯣꯔꯃꯦꯜ ꯄ꯭ꯂꯦꯠꯁꯦ ꯑꯁꯤꯒꯨꯝꯕꯗ ꯁꯦꯝꯃꯝꯕꯁꯤꯃꯨꯛ ꯍꯧꯖꯤꯛ ꯌꯥꯔꯦ ꯁꯤ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯦꯝꯃꯝꯕ ꯄ꯭ꯂꯦꯠ ꯑꯩꯈꯣꯏꯒꯤ ꯇꯤꯐꯤꯟꯒꯤ ꯃꯈꯨꯝꯁꯤꯡꯁꯦ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯍꯧꯗꯕꯅꯤꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯆꯥꯁꯦ ꯁꯦꯝꯃꯤꯉꯩꯗ ꯑꯃꯁꯤꯃꯨꯛ ꯏꯪꯊꯔꯦ ꯃꯨꯜꯂꯅꯤ ꯐꯀꯠꯂꯤꯉꯩꯗꯕꯀꯣ ꯑꯗꯨꯝ ꯑꯁꯤꯃꯨꯛ ꯏꯁꯇꯤꯝꯒꯤ ꯊꯝꯈꯤꯕ ꯌꯥꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯁꯨꯝ ꯀꯥꯟꯅꯗꯕꯅꯦꯕꯀꯣ ꯑꯁꯤ ꯊꯝꯈꯤꯕꯒ ꯑꯃꯁꯤꯃꯨꯛ ꯃꯨꯜꯂꯝꯃꯅꯤ ꯏꯁꯇꯤꯝ ꯄꯤꯕ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯀꯪꯁꯤꯜꯂꯛꯑꯒ ꯍꯣꯔꯦꯟ ꯄꯄꯔ ꯆꯥꯕ ꯃꯇꯝꯗꯅꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯑꯍꯨꯝꯗꯣ ꯍꯧꯖꯤꯛ ꯏꯁꯇꯤꯝꯗ ꯊꯝꯃꯝꯃꯤꯉꯩꯗ ꯍꯧꯖꯤꯛ ꯑꯩ ꯁꯤꯒꯤ ꯅꯣꯔꯃꯦꯜ ꯄ꯭ꯂꯦꯠꯁꯦ ꯁꯤꯗꯩꯁꯤ ꯑꯃꯨꯛ ꯐꯀꯠꯅꯕ ꯇꯧꯒꯦ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝ ꯂꯥꯏꯁꯨ ꯂꯥꯏꯕ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯗꯨꯝ ꯐꯦꯟ ꯃꯈꯥꯗ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯐꯦꯟ ꯃꯈꯥꯗ ꯁꯟꯗꯣꯛꯅ ꯑꯗꯨꯝ ꯊꯝꯕꯅꯦ ꯐꯦꯟ ꯃꯈꯥꯗ ꯑꯗꯨꯝ ꯍꯌꯦꯡ ꯌꯧꯕꯧ ꯁꯨꯝ ꯊꯝꯕꯗ ꯁꯨꯝ ꯀꯪꯁꯤꯟꯒꯤꯅꯦꯕ ꯑꯗꯨꯕꯨ ꯅꯨꯡꯁꯥꯗ ꯊꯝꯃꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯩ ꯑꯗꯨ ꯇꯦꯡꯀꯣꯠ ꯑꯃꯇꯪꯒꯤꯅꯤꯅꯅꯦ ꯌꯥꯝꯅ ꯀꯨꯏꯅ ꯊꯝꯕꯗꯣ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯔꯤꯅꯤꯅ ꯃꯔꯤ ꯃꯉꯥ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯊꯨꯅ ꯂꯣꯏꯁꯦ ꯂꯩꯔꯦ ꯑꯃ ꯅꯣꯔꯃꯦꯜ ꯄ꯭ꯂꯦꯠꯀꯤꯗꯣ ꯂꯧꯊꯣꯛꯏꯉꯩꯗ ꯑꯗꯨꯝ ꯃꯌꯥꯝ ꯑꯁꯤꯃꯨꯛ ꯃꯨꯜꯂꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯅ ꯃꯌꯥꯝ ꯑꯩꯁꯦ ꯁꯦꯝꯗꯣꯛꯑꯒꯦ ꯑꯩꯒꯤ ꯄꯥꯄꯔꯁꯤꯡꯁꯦ
ꯇꯦꯡꯀꯣꯠ ꯑꯃꯗꯨꯅ ꯃꯌꯥꯝ ꯀꯌꯥꯝ ꯊꯣꯛꯏ ꯍꯥꯏꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯈꯔꯒꯗꯤ ꯇꯧꯒꯗꯕꯗꯤ ꯋꯥꯠꯂꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯪꯅꯔꯤꯗ ꯂꯥꯛꯏꯕ ꯗꯤꯗꯤꯁꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯗꯤꯗꯤ ꯈꯤꯇꯪ ꯍꯟꯒꯗꯕ ꯃꯥꯜꯂꯤ ꯃꯌꯥꯝꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯗꯤꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯃꯥꯁꯨ ꯇꯝꯒꯅꯤ ꯍꯥꯏ ꯈꯔꯅꯤ ꯂꯩꯔꯒ ꯃꯥꯒꯤꯁꯨ ꯄꯣꯠ ꯆꯩ ꯂꯥꯛꯇꯦ ꯊꯨꯡꯉꯗ꯭ꯔꯤꯑꯕ ꯑꯗꯣ ꯄꯣꯠ ꯆꯩ ꯂꯥꯛꯑꯒ ꯃꯥꯁꯨ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯌꯦ ꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯁꯦ ꯂꯩꯔꯦ ꯑꯗꯣ ꯀꯣꯃꯦꯟ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯅꯣ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯁꯦ ꯇꯥꯔꯣꯏꯅ ꯇꯧꯕꯅꯤ ꯑꯩꯁꯨ ꯁꯣꯝꯗ ꯁꯥꯏꯠꯇ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯊꯕꯛꯁꯨ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯔꯨꯒꯤ ꯇꯤꯚꯤꯒꯤ ꯃꯈꯣꯟꯁꯤꯡꯒ ꯐꯖꯅ ꯇꯥꯕꯁꯤꯅꯅꯦ ꯑꯩ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔꯤꯅꯦ ꯃꯌꯥꯝ ꯄꯥꯄꯔꯗꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤꯒꯤ ꯁ꯭ꯇꯤꯝ ꯇꯧꯔꯝꯕꯁꯦ ꯏꯁꯤꯡꯒ ꯂꯣꯏꯅ ꯀꯪꯉꯝꯃꯦ ꯈꯨꯖꯥꯏ ꯑꯃ ꯂꯣꯏꯅ ꯀꯪꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯊꯣꯡꯒꯠꯂꯦ ꯃꯣꯏꯁꯨ ꯒꯦꯁ ꯀꯩꯀꯩ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯂꯩꯇ꯭ꯔꯦꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯨꯡꯉꯔꯕꯅꯦꯕ ꯗꯤꯗꯤ ꯍꯣꯏꯁꯦꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯅꯤꯅ ꯆꯥꯛꯁꯨ ꯆꯥꯅꯕ ꯍꯥꯏꯅ ꯍꯥꯏꯔꯕ ꯑꯗꯣ ꯃꯣꯏꯁꯨ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕꯁꯦ ꯀꯔꯤꯝ ꯆꯥꯗꯦ ꯉꯥꯒ ꯆꯥꯗꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯍꯧꯔꯦ ꯁꯂꯥꯠ ꯑꯃ ꯇꯧꯔꯅꯤ ꯃꯌꯥꯝ ꯃꯊꯦꯜꯒ ꯑꯇꯩ ꯌꯥꯎꯕ ꯉꯝꯗꯦ ꯉꯁꯤꯁꯦ ꯑꯩ ꯋꯥꯁꯨ ꯋꯥꯔꯦ ꯀꯨꯏꯅ ꯂꯦꯞꯁꯜꯂꯛꯄꯁꯦ ꯄꯥꯄꯔ ꯍꯧꯕꯒꯤꯅꯦꯅ ꯁꯦꯝꯕꯒꯤꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯦꯞꯄꯁꯦ ꯋꯥꯏꯑꯦꯕ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯐꯝꯗ꯭ꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯥꯊꯤꯅꯁꯨ ꯋꯥꯔꯦ ꯑꯗꯣ ꯕꯣꯔꯥ ꯁꯤꯡꯒ ꯑꯗꯨꯒ ꯍꯋꯥꯏꯒ ꯇꯧꯔꯒ ꯑꯗꯨꯝ ꯁꯂꯥꯠ ꯑꯃ ꯇꯧꯔꯒ ꯄꯤꯖꯔꯅꯤ ꯃꯣꯏꯁꯨ ꯃꯤ ꯆꯥꯛ ꯄꯤꯖꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯒ ꯅꯠꯇꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯣꯏ ꯆꯥꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯍꯋꯥꯏ ꯊꯣꯡꯖꯤꯜꯂꯦ ꯃꯊꯦꯜꯁꯨ ꯑꯩ ꯌꯥꯝ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯆꯥꯛ ꯊꯤꯗꯣꯛꯄꯤꯔꯒꯦ ꯃꯣꯏ ꯑꯍꯨꯝ ꯑꯃꯒ ꯄꯥꯔꯨꯒ ꯃꯣꯏ ꯄꯤꯖꯔꯒꯦ ꯑꯩꯁꯨ ꯆꯥꯅꯤꯡꯗꯦ ꯑꯗꯨꯝ ꯊꯤꯗꯣꯛꯑꯅꯤ ꯑꯗꯨꯏꯁꯨꯅꯦ ꯑꯗꯣ ꯃꯣꯏ ꯆꯥ ꯂꯣꯏꯔꯒ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯦ ꯍꯧꯖꯤꯛ ꯑꯩ ꯀꯣꯜ ꯂꯤꯛ ꯂꯣꯏꯁꯜꯂꯒꯦ ꯑꯩꯈꯣꯏ ꯄꯥꯔꯨꯁꯨ ꯆꯥꯔꯤ ꯌꯦꯡꯉꯨꯁꯤꯗ ꯅꯣꯡ ꯈꯔ ꯆꯨꯊꯔꯦ ꯍꯥꯏꯅ ꯅꯨꯄꯤꯗꯣ ꯐꯤ ꯂꯧꯁꯟꯕ ꯆꯠꯈ꯭ꯔꯦ ꯁꯣꯅꯨꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤ ꯃꯇꯝꯁꯨ ꯆꯠꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯅꯣꯡꯁꯨ ꯆꯨꯊꯣꯔꯛꯀꯗꯧꯔ ꯃꯥꯜꯂꯦ ꯅꯣꯡ ꯃꯝꯅ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯒ ꯁꯣꯅꯨꯒꯒꯤ ꯕꯣꯔꯥꯅꯤ ꯁꯤꯅ ꯌꯥꯝꯈꯔꯦ ꯑꯂꯣꯏꯕꯒꯤ ꯑꯩꯈꯣꯏ ꯕꯥꯅꯤꯅ ꯐꯖꯅ ꯐꯨꯊꯔꯒꯦ ꯍꯥꯏꯅ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯂꯣꯏ ꯇꯥꯍꯧꯔꯦ ꯄꯨꯊ꯭ꯔ ꯁꯣꯅꯨꯁꯨ ꯊꯥꯡꯗꯔꯦ ꯆꯥꯛ ꯂꯥꯛꯑꯝꯃꯕ ꯀꯩꯅꯣ ꯃꯥꯁꯨ ꯑꯩꯒꯤ ꯄꯥꯄꯣꯔꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯕꯗꯤ ꯌꯥꯔꯣꯏ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯀꯪꯁꯤꯟꯗꯔꯦꯕ ꯁꯨꯃꯥꯏꯅ ꯈꯔ ꯀꯣꯡꯈꯠꯂ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯄꯥꯄꯣꯔꯁꯦ ꯅꯨꯡꯁꯥꯗ ꯐꯧꯔꯝꯃꯗꯤꯕ ꯅꯨꯡꯁꯥꯗ ꯐꯧꯔꯗꯤ ꯀꯪꯒꯗꯕ ꯑꯗꯨꯝ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯊꯣꯛꯑꯕꯅꯤꯅ ꯅꯨꯡꯁꯥꯗꯁꯨ ꯐꯧꯍꯧꯗ꯭ꯔꯦ ꯁꯦ ꯍꯌꯦꯡ ꯅꯨꯡꯁꯥ ꯐꯧꯗꯣꯛꯑꯅꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯊꯣꯛꯇꯦꯕ ꯅꯨꯡꯁꯥꯁꯨ ꯊꯣꯛꯇ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯑꯝꯃꯒ ꯂꯣꯏꯁꯟꯈ꯭ꯔꯦ ꯆꯥꯛ ꯂꯥꯝꯃꯕ ꯆꯥꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒ ꯁꯣꯅꯨꯒ ꯑꯃꯨꯛ ꯆꯥꯔꯒꯦ ꯕꯣꯔꯥꯒ ꯏꯔꯣꯟꯕꯒ ꯍꯋꯥꯏꯒ ꯕꯣꯔꯥꯒ ꯁꯂꯥꯠꯀ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯍꯥꯏꯔꯛꯑꯣꯗꯅ ꯋꯥꯔ ꯃꯥꯜꯂꯦ ꯀꯔꯤꯝ ꯍꯥꯏꯔꯛꯇ꯭ꯔꯦ